ꯅꯨꯡꯁꯤꯔꯕ ꯃꯔꯨꯞꯁꯤꯡ, ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯌꯥꯝꯂꯛꯇ ꯑꯩꯈꯣꯏꯁꯨ ꯍꯥꯏꯔꯤꯕ ꯆꯦꯅꯦꯜ ꯑꯁꯤꯅ ꯉꯁꯤꯁꯨ ꯑꯃꯨꯛ ꯃꯃꯥꯡꯗ ꯂꯤꯕ ꯍꯧꯖꯈ꯭ꯔꯕ ꯐꯨꯡꯒꯥꯋꯥꯔꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎꯒꯤ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯁꯔꯨꯛ ꯃꯌꯥꯝꯒꯤꯗꯃꯛ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯃꯌꯥꯝ ꯇꯥꯃꯤꯟꯅꯁꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯂꯤꯖꯕ ꯃꯇꯝꯗ ꯁꯣꯏꯈꯤ ꯂꯥꯟꯈꯤꯕ ꯌꯥꯎꯔꯒꯁꯨ ꯃꯌꯥꯝꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯑꯗꯨꯗꯤ ꯃꯌꯥꯝ ꯑꯩ ꯋꯥꯔꯤ ꯍꯧꯖꯔꯛꯂꯒꯦ꯫ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯌꯦꯡꯕꯗ ꯎꯕ ꯐꯪꯂꯛꯇ꯭ꯔꯕꯗ ꯃꯆꯥ ꯑꯅꯤꯗꯨꯒꯤ ꯃꯃꯤꯡ ꯀꯧꯗꯨꯅ ꯀꯞꯂꯤꯕꯗꯨ ꯇꯥꯕꯗ ꯑꯅꯛꯄꯗ ꯂꯩꯕ ꯑꯃꯗꯤ ꯊꯪꯅꯅ ꯃꯍꯨꯝ ꯁꯥꯗꯨꯅ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯃꯌꯥꯝꯗꯨꯁꯨ ꯄꯥꯏꯔꯛꯂꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯑꯋꯥꯕꯗ ꯁꯔꯨꯛ ꯌꯥꯕ ꯌꯥꯎꯔꯝꯃꯤ꯫ ꯃꯕꯨꯛ ꯐꯠꯇ꯭ꯔꯕ ꯇꯥꯏꯕꯪ ꯃꯤꯑꯣꯏꯕꯅ ꯂꯥꯡ ꯊꯥꯛꯇꯨꯅ ꯐꯥꯕꯤꯈ꯭ꯔꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯁꯍꯤꯡ ꯆꯥꯕ ꯁꯥ ꯀꯩꯅ ꯁꯔꯥꯛ ꯇꯝꯗꯨꯅ ꯃꯆꯥ ꯑꯅꯤꯗꯨ ꯆꯥꯕꯤꯈ꯭ꯔꯕ꯭ꯔꯥ? ꯀꯅꯥꯅꯁꯨ ꯈꯪꯍꯧ ꯎꯍꯧꯗꯕꯅ ꯃꯌꯥꯝꯗꯨꯁꯨ ꯇꯨꯃꯤꯟ ꯇꯨꯃꯤꯟ ꯃꯔꯥꯏ ꯂꯨꯞꯊꯗꯨꯅ ꯂꯩꯅꯔꯝꯃꯤ꯫ ꯑꯁꯨꯝꯅ ꯇꯧꯐꯝ ꯈꯪꯗ ꯃꯌꯥꯝꯅ ꯂꯩꯅꯔꯤꯉꯩ ꯃꯤꯀꯨꯞꯇꯨꯗ ꯄꯦꯕꯦꯠ ꯀꯧꯕꯤ ꯎꯆꯦꯛꯅ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯛꯂꯝꯃꯤ, "ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯤ ꯂꯥꯏ ꯅꯨꯔꯥꯕꯤꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯀꯣꯛ ꯊꯤꯡꯀꯠꯂꯛꯇꯨꯅ ꯃꯍꯨꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯖꯔꯤꯕꯤ ꯁꯦꯝꯕ꯭ꯔꯥꯡ ꯃꯆꯥ ꯑꯅꯤꯗꯨ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ"꯫ ꯍꯥꯏꯔꯛꯂꯤꯕꯗꯨ ꯍꯦꯛ ꯇꯥꯕꯗ ꯃꯃꯥ ꯃꯄꯥ ꯑꯅꯤꯗꯨ ꯃꯈꯣꯏꯒꯤ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯇꯝꯅ ꯊꯨꯅ ꯌꯥꯡꯅ ꯄꯥꯏꯈꯤꯔꯝꯃꯤ꯫ ꯑꯁꯣꯝꯗꯅ ꯎꯔꯣꯛ ꯅꯤꯡꯊꯧ ꯃꯅꯥꯏ ꯃꯁꯟ ꯀꯌꯥꯅ ꯊꯧꯒꯜ ꯇꯧꯗꯨꯅ ꯌꯥꯝꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏꯅ ꯍꯤꯗꯥꯛ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯄꯥꯏꯁꯤꯜꯂꯛꯇꯨꯅ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯗꯨꯅ ꯍꯥꯏꯖꯔꯝꯃꯤ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕꯤ ꯂꯥꯏ ꯅꯨꯔꯥꯕꯤꯅ ꯀꯪꯐꯥꯜꯗ ꯀꯥꯈꯠꯂꯛꯇꯨꯅ ꯁꯥꯡꯂꯕ ꯃꯥꯒꯤ ꯃꯀꯣꯛꯇꯨꯅ ꯊꯤꯡꯀꯠꯂꯛꯇꯨꯅ ꯃꯍꯨꯝꯗ ꯅꯤꯡꯉꯥꯏꯗꯅ ꯇꯨꯝꯗꯨꯅ ꯂꯩꯖꯕꯤ ꯑꯩꯒꯤ ꯏꯆꯥ ꯑꯅꯤ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ꯫ ꯏꯆꯥ ꯑꯅꯤꯒꯤ ꯃꯊ꯭ꯋꯥꯏ ꯀꯟꯕꯤꯌꯨ" ꯍꯥꯏꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯅ ꯃꯃꯤꯠꯇꯒꯤ ꯃꯄꯤ ꯇꯥꯅ ꯃꯊ꯭ꯋꯥꯏ ꯁꯣꯛꯅ ꯍꯥꯏꯖꯔꯝꯃꯤ꯫ ꯄꯥꯎ ꯑꯗꯨ ꯍꯦꯛ ꯇꯥꯕ ꯃꯇꯝꯗ ꯎꯔꯣꯛ ꯅꯤꯡꯊꯧ ꯑꯃꯗꯤ ꯑꯗ꯭ꯋꯥꯏꯗ ꯂꯩꯔꯤꯕ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯗꯦ꯫ ꯑꯗꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯕꯨ ꯌꯦꯡꯂꯒ ꯍꯥꯏꯔꯝꯃꯤ, "ꯀꯔꯤꯁꯨ ꯋꯥꯒꯅꯨ, ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯑꯩꯈꯣꯏ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯄꯥꯡꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯒꯤ ꯋꯥꯗꯨ ꯇꯥꯕꯗ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯅꯥꯀꯟꯗ ꯆꯠꯊꯣꯛꯇꯨꯅ ꯂꯦꯞꯆꯔꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯅ ꯎꯔꯤꯠꯄꯨ ꯌꯦꯡꯂꯒ ꯌꯥꯊꯪ ꯇꯧꯔꯛꯏ, "ꯀꯪꯂꯥꯒꯤ ꯄꯨꯡ ꯊꯤꯟꯒꯠꯂꯨ, ꯃꯌꯥꯝ ꯀꯧꯈꯠꯂꯨ"꯫ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯂꯕꯗ ꯎꯔꯤꯠꯅ ꯀꯪꯂꯥꯒꯤ ꯄꯨꯡ ꯊꯤꯜꯂꯝꯃꯤ꯫ ꯄꯨꯡ ꯊꯤꯟꯕꯒꯤ ꯃꯈꯣꯜ ꯇꯥꯕꯗ ꯆꯤꯡꯈꯣꯡ ꯆꯤꯡꯌꯥꯗ ꯑꯃꯗꯤ ꯇꯝꯄꯥꯛꯇ ꯆꯥꯛꯇꯥꯗꯨꯅ ꯂꯩꯔꯝꯕ ꯎꯆꯦꯛ ꯋꯥꯌꯥ ꯑꯃꯗꯤ ꯍꯥꯔꯧ, ꯇꯤꯟ ꯀꯥꯡ ꯄꯨꯝꯅꯃꯛꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯅ ꯂꯩꯔꯤꯕ ꯑꯁꯨꯛꯄ ꯎꯃꯪ ꯇꯝꯅ ꯂꯣꯏꯅ ꯄꯥꯏꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯕꯨ ꯈꯨꯔꯨꯝꯖꯔꯒ ꯎꯆꯦꯛ ꯀ꯭ꯋꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯃꯄꯨ ꯏꯕꯨꯡꯉꯣ, ꯀꯔꯝꯕ ꯁꯕꯥꯎ ꯂꯝꯕꯥꯎ ꯑꯀꯤꯕ ꯅꯣꯡꯂꯩ ꯅꯨꯡꯁꯤꯠ ꯂꯩꯕꯒꯦ"? ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯅ ꯍꯥꯏꯔꯝꯃꯤ, "ꯑꯗꯨꯒꯨꯝꯕ ꯀꯔꯤꯁꯨ ꯂꯩꯇꯦ꯫
ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯕ ꯂꯥꯏ ꯅꯨꯔꯥꯕꯤꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯆꯥ ꯑꯅꯤ ꯐꯥꯗꯨꯅ ꯄꯨꯈ꯭ꯔꯦ꯫ ꯃꯈꯣꯏ ꯑꯅꯤꯒꯤ ꯊꯋꯥꯏ ꯀꯟꯗꯕ ꯌꯥꯗꯦ, ꯑꯗꯨꯅ ꯃꯌꯥꯝꯕꯨ ꯀꯧꯈꯠꯆꯕꯅꯤ꯫ ꯃꯗꯨꯗ ꯃꯅꯥꯏ ꯎꯆꯦꯛ ꯀ꯭ꯋꯥꯛꯅ ꯍꯥꯏꯖꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯅ, ꯏꯁꯤꯡ ꯃꯅꯨꯡꯗ ꯑꯣꯏꯕꯅ ꯅꯅꯥꯏ ꯑꯩꯈꯣꯏꯗꯤ ꯁꯔꯨꯛ ꯌꯥꯕ ꯉꯝꯖꯔꯣꯏꯗꯔꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯃꯄꯨ ꯏꯕꯨꯡꯉꯣꯅ ꯉꯥꯛꯄꯤꯒꯅꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯅ ꯃꯅꯥꯏ ꯎꯁꯥꯏꯕꯨ ꯌꯦꯡꯂꯗꯨꯅ ꯍꯥꯏꯔꯝꯃꯤ, ꯅꯪ ꯆꯠꯂꯨ, ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏ ꯅꯨꯔꯥꯕꯤꯕꯨ ꯊꯤꯔꯒ ꯎꯆꯦꯛ ꯃꯆꯥ ꯑꯅꯤꯗꯨ ꯐꯖꯅ ꯄꯤꯌꯨ ꯍꯥꯏꯖꯧ꯫ ꯃꯗꯨꯗ ꯄꯤꯕꯤꯔꯛꯂꯕꯗꯤ ꯐꯔꯦ, ꯅꯠꯇ꯭ꯔꯕꯗꯤ ꯃꯣꯡꯕ ꯇꯨꯔꯦꯟ ꯇꯦꯡꯅ ꯁꯤꯠꯇꯨꯅ ꯂꯥꯏ ꯅꯨꯔꯥꯕꯤ ꯍꯥꯠꯀꯅꯤ꯫ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯗꯨꯅ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛ ꯂꯩꯔꯝꯈꯤꯒꯦ꯫ ꯅꯪꯒꯤ ꯄꯥꯎ ꯇꯥꯔꯒ ꯃꯈꯥ ꯆꯠꯊꯁꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯄꯨ ꯏꯕꯨꯡꯉꯣꯒꯤ ꯌꯥꯊꯪ ꯐꯪꯕꯗ ꯃꯅꯥꯏ ꯎꯁꯥꯏ ꯌꯥꯝꯅ ꯊꯨꯅ ꯌꯥꯡꯅ ꯃꯣꯡꯕ ꯇꯨꯔꯦꯟ ꯇꯝꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡꯗ ꯇꯨꯔꯦꯟ ꯇꯨꯔꯦꯟꯗ ꯀꯨꯝꯊꯔꯗꯨꯅ ꯏꯁꯤꯡ ꯃꯅꯨꯡꯗ ꯌꯥꯇꯥꯗꯨꯅ ꯂꯩꯔꯤꯕ ꯂꯥꯏꯔꯦꯝꯕꯤꯕꯨ ꯊꯤꯔꯛꯂꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯐꯪꯂꯕꯗ ꯃꯅꯥꯏ ꯎꯁꯥꯏꯅ ꯂꯥꯏ ꯅꯨꯔꯥꯕꯤ ꯂꯥꯏꯔꯦꯝꯕꯤꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯍꯥꯏꯖꯔꯝꯃꯤ, ꯏꯁꯤꯡꯒꯤ ꯂꯥꯏꯔꯦꯝꯕꯤ ꯄꯂꯦꯝ ꯏꯃꯥꯋꯣ, ꯄꯂꯦꯝ ꯏꯃꯥꯒꯤ ꯅꯊꯥꯅꯨꯡꯗ ꯀꯣꯟꯁꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎꯒꯤ ꯇꯥꯡꯅ ꯐꯪꯖꯕ ꯁꯦꯝꯕ꯭ꯔꯥꯡ ꯃꯆꯥ ꯑꯅꯤꯗꯨ ꯅꯅꯥꯏ ꯎꯁꯥꯏꯗ ꯁꯤꯟꯅꯕꯤꯌꯨ, ꯌꯥꯗ꯭ꯔꯕꯗꯤ ꯃꯣꯡꯕ ꯇꯨꯔꯦꯟ ꯇꯦꯡꯅ ꯁꯤꯠꯆꯔꯒꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯂꯥꯏ ꯅꯨꯔꯥꯕꯤꯅ ꯃꯅꯥꯏ ꯎꯁꯥꯏꯒꯤ ꯅꯨꯡꯁꯤꯕ ꯋꯥꯍꯩ ꯋꯥꯇꯥꯗꯨ ꯇꯥꯖꯕ ꯃꯇꯝꯗ ꯃꯥꯒꯤ ꯃꯊꯃꯣꯏ ꯄꯦꯜꯂꯗꯨꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯆꯥ ꯑꯅꯤꯗꯨ ꯎꯁꯥꯏꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯔꯛꯂꯝꯃꯤ꯫ ꯎꯁꯥꯏꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯄꯨꯔꯛꯇꯨꯅ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯒꯤ ꯃꯈꯨꯠꯇ ꯁꯤꯟꯅꯕꯤꯔꯝꯃꯤ꯫ ꯃꯗꯨꯗꯇ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ, ꯌꯥꯝꯅ ꯅꯨꯡꯉꯥꯏꯖꯔꯝꯃꯤ꯫ ꯃꯇꯩ ꯃꯅꯥꯎꯒꯤ ꯅꯨꯡꯉꯥꯏꯕꯗꯨ ꯎꯕꯗ ꯎꯆꯦꯛ ꯋꯥꯌꯥ ꯄꯨꯝꯅꯃꯛꯁꯨ ꯍꯔꯥꯎꯗꯨꯅ ꯍꯔꯥꯎ ꯅꯨꯡꯉꯥꯏ ꯏꯁꯩ ꯖꯒꯣꯏ ꯇꯧꯔꯝꯃꯤ꯫ ꯃꯅꯥꯏ ꯎꯊꯨꯝꯅ ꯄꯨꯡ ꯃꯇꯥꯡ ꯆꯥꯅ ꯊꯤꯜꯂꯗꯨꯅ ꯃꯌꯥꯝ ꯍꯔꯥꯎ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯑꯁꯨꯝ ꯅꯨꯡꯉꯥꯏꯃꯤꯟꯅꯔꯕ ꯃꯇꯨꯡꯗ ꯃꯥꯒꯤ ꯃꯐꯝ ꯇꯝꯅ ꯂꯣꯏꯅ ꯍꯟꯅꯈꯤꯔꯝꯃꯤ꯫ ꯀꯥꯏꯅꯊꯪꯗ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨꯁꯨ ꯃꯄꯨ ꯏꯕꯨꯡꯉꯣ ꯎꯔꯣꯛ ꯅꯤꯡꯊꯧꯕꯨ ꯅꯨꯡꯁꯤꯅ ꯌꯦꯡꯂꯒ ꯈꯨꯔꯨꯝꯖꯔꯒ ꯃꯆꯥ ꯑꯅꯤꯗꯨꯕꯨ ꯄꯨꯗꯨꯅ ꯃꯈꯣꯏꯒꯤ ꯂꯩꯐꯝ ꯇꯥꯟꯅ ꯍꯜꯂꯛꯂꯝꯃꯤ꯫ ꯑꯁꯨꯝꯅ ꯁꯦꯝꯕ꯭ꯔꯥꯡ ꯃꯇꯩ ꯃꯅꯥꯎ ꯑꯅꯤꯗꯨ ꯃꯆꯥ ꯑꯅꯤꯗꯨꯒ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤ꯫